ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯝꯅ ꯅꯤꯡꯊꯤꯖꯅ ꯑꯃꯛꯄ ꯌꯥꯎꯗꯅ ꯍꯤꯡꯖꯅꯤꯡꯕ ꯄꯨꯟꯁꯤꯁꯤꯗꯀꯣ ꯈꯨꯗꯣꯡꯆꯥꯅꯕ ꯂꯧꯅꯕ ꯑꯗꯒꯤ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯁꯤꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯀꯣ, ꯁꯤꯁꯨ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯥ ꯃꯁꯥꯃꯛꯅ ꯑꯩꯁꯦ ꯁꯛ ꯐꯖꯔꯦ ꯀꯥꯏꯅ, ꯑꯩꯁꯦ ꯌꯥꯝ ꯐꯖꯕꯤꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯇꯥꯔꯦ, ꯑꯗꯩ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ, ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯐꯗꯤ ꯐꯖꯕ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯈꯟꯖꯕꯗꯣ, ꯑꯗꯨꯅ ꯃꯥꯁꯦ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯋꯥꯕꯗꯤ ꯀꯌా ꯈꯪꯉꯛꯇꯦ, ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯖꯅ ꯇꯝꯃꯒ ꯍꯧꯖꯔꯛꯄꯅꯤ꯫ ꯂꯩꯖꯔꯝꯃꯤꯀꯣ ꯃꯥꯒꯤꯁꯨ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯕ ꯆꯥꯟꯅꯕ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯀꯣ, ꯅꯪꯅ ꯃꯍꯦꯜꯂꯦ, ꯅꯪꯅ ꯃꯔꯣꯏꯔꯦ ꯀꯥꯏꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯈ꯭ꯔꯒ ꯃꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨ ꯅꯠꯇꯕ ꯄ꯭ꯔꯞ ꯅꯨꯡꯁꯤꯅꯔ ꯄ꯭ꯔꯞ ꯆꯦꯜꯂꯒ ꯍꯣꯡꯗꯣꯛꯑꯒ ꯄ꯭ꯔꯞ ꯈꯥꯏꯅꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯗꯅ, ꯑꯗꯨꯅ ꯑꯃ ꯂꯩꯈ꯭ꯔꯒ, ꯑꯗꯨ ꯅꯠꯇꯕꯤꯗ ꯈꯤꯇꯪ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯅꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯃꯥꯒꯤ ꯀꯟꯗꯤꯁꯟ, ꯑꯗꯩ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯈꯤꯇꯪ ꯍꯦꯛ ꯐꯕ, ꯍꯥꯏꯗꯤ ꯍꯤꯡꯕꯗ ꯆꯪꯉꯤꯕ ꯃꯌꯥꯝꯁꯦ, ꯁꯦꯜꯁꯦ ꯌꯥꯝ ꯆꯪꯉꯤꯗꯅ, ꯑꯗꯩ ꯄ꯭ꯂꯁ ꯃꯤꯅꯨꯡꯁꯤꯁꯨ ꯆꯪꯉꯤ, ꯑꯗꯒꯤ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯁꯨ ꯆꯪꯉꯤ꯫ ꯑꯗꯨ ꯃꯥꯒꯤ ꯐꯤꯕꯝ, ꯃꯥꯁꯦ ꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ, ꯃꯥꯁꯦ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ, ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯒꯗ꯭ꯔꯥ, ꯑꯗꯨꯗꯣ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏꯅꯤꯗꯅꯀꯣ꯫ ꯑꯗꯨ ꯌꯦꯡꯅꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯅꯔꯕꯅꯤꯅ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯟꯅꯗꯕꯗ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯅꯈꯤꯕ, ꯂꯥꯞꯊꯣꯛꯅꯈꯤꯕ ꯃꯌꯥꯝ ꯂꯩ꯫ ꯁꯤꯗꯩꯁꯤꯗ ꯃꯥꯒ ꯋꯥꯈꯜ ꯆꯥꯟꯅꯖꯔꯦ, ꯑꯗꯒꯤ ꯃꯥꯁꯦ ꯐꯕ ꯃꯥꯜꯂꯦ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯈꯜꯂꯒ, ꯑꯗꯩ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯥꯕꯨ ꯄꯥꯝꯖꯔꯒ ꯅꯨꯡꯁꯤꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯁꯨ ꯂꯩꯈꯤ ꯃꯃꯥꯡꯗꯀꯣ, ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯖꯔꯝꯃꯤꯅꯤ꯫ ꯑꯗꯣ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯖꯅ ꯇꯝꯃꯛꯄ ꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯕꯛ ꯐꯪꯕꯁꯦ ꯈꯔ ꯋꯥꯏꯗꯅ, ꯑꯥꯎꯠꯁꯥꯏꯗꯇ ꯃꯥꯁꯦ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯥꯎꯠꯁꯥꯏꯗꯇ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯥꯗ ꯔꯦꯟꯠꯀꯤ ꯐꯤ ꯀꯔꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ, ꯁꯦꯂꯔꯤꯗꯣ ꯐꯅꯌꯥꯝ ꯆꯥꯎꯔꯒꯁꯨ ꯈꯥꯏꯗꯣꯛꯈꯤꯕꯗ ꯌꯥꯎꯗꯕꯗꯣꯀꯣ꯫ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯥꯁꯦ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯑꯃꯨꯛ ꯇꯧꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒꯈꯔ ꯀꯣꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯦꯂꯔꯤꯁꯦ ꯈꯤꯇꯪꯗꯤ ꯄꯤꯛꯄꯅꯦꯕꯀꯣ, ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁꯦ ꯋꯥꯕꯅꯗꯤ ꯌꯥꯝ ꯍꯦꯟꯕ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯊꯕꯛꯁꯦ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯊꯕꯛ ꯑꯥꯎꯠꯁꯥꯏꯗꯇ ꯇꯧꯔꯝꯃꯦ, ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯊꯤꯅ ꯍꯩꯔꯕ ꯃꯤꯅꯤ, ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯨꯛꯆꯕ ꯃꯤꯁꯨ ꯑꯣꯏꯗꯦ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯆꯥ ꯌꯥꯎꯔꯕ ꯃꯇꯨꯡꯁꯤꯗꯀꯣ, ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯒꯤ ꯃꯒꯨꯟꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯁꯨꯝ ꯈꯪꯕ ꯍꯧꯔꯛꯑꯦꯕꯀꯣ꯫ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗ ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯕ ꯋꯥ, ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯁꯥꯅ ꯄꯥꯝꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯦꯛ ꯍꯥꯏꯔꯛꯄ, ꯅꯪ ꯑꯗꯨ ꯇꯧꯕꯗꯣ ꯌꯥꯏ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ, ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯃꯥ ꯃꯄꯥ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯅꯠꯇꯕ, ꯅꯪ ꯏꯃꯥ ꯕꯕꯥꯗ ꯈꯨꯝꯒꯅꯨ, ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯁꯤꯅꯤ ꯈꯣꯠꯄꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯞꯅ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯅꯨ ꯈꯣꯠꯀꯅꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯪꯉꯒ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨ, ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯄꯤꯕꯤꯕ꯫ ꯅꯪꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯁꯤꯒ maanaganu siguma wahai wata se yam fajana thembi mongonda dagi seldo yam thoktrabani yum panban matamda diwaido dagi angang nubi yausalakpa matamda adum bahar ama yum ama panba ise bahar ama pusalakpado ado wabasida ko kai tawraga phagani haiba kasda mai mapurabisna aina tawriba private ki thabak se ai toge sisina ko sengna har sise dress nanbagi wani tamiba ihaise sisiga chanaba gyaloksing du puthoga aphang phangba dum matamduge yenge surage sineba chap chana su sui ko magi mapuraba se thaba hoi amot ba khangde anan ba khangde adum suyeba aduga magi mapuraba se macha sing se like tamda thawai adugi mati yaweba angang sing like tamda ma se sel thada bada paisa yam pamu jadabado oijaye mapuraba he he nupi sida haiba wahai amale akoina like tamise ihe haisidine adum gyaloksing haisini adum yaring khai tamjal hogadamne ahogi kokta isada loina khangaga le hogadamne sisini iran aseng bhari se kanamta na huba sunga moidaba kanamta na loba sunga moidaba thabak tawba ngaki khallaga
ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯝꯁꯜꯂꯨꯔꯤꯕ ꯍꯩꯖꯜꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯥꯅꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯅꯤ ꯈꯪꯗꯦ ꯊꯕꯛꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯑꯗꯨꯅꯤ ꯍꯤꯡꯕꯗ ꯆꯪꯉꯤꯕ ꯄꯨꯟꯁꯤꯁꯦ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯁꯤꯅꯕꯨ ꯌꯥꯝ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯖꯕ ꯍꯥꯏꯁꯦ ꯑꯩ ꯉꯁꯤ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯜꯂꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯁꯨ ꯊꯕꯛꯇꯣ ꯁꯨꯕ ꯅꯣꯝꯕꯁꯤ ꯇꯟꯗꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯣꯏꯔꯗꯤ ꯑꯁ ꯑꯩꯗꯤ ꯏꯀꯥꯏ ꯀꯥꯟ ꯍꯥꯏꯕꯗꯣꯀꯣ ꯃꯥꯁꯦ ꯀꯔꯤꯝꯇ ꯏꯀꯥꯏꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯃꯥꯒ ꯊꯥꯏꯅ ꯇꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯅ ꯈꯤꯇꯪ ꯀꯧꯅꯤꯡꯗꯕꯒꯤ ꯃꯃꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯎꯔꯒ ꯀꯧꯅꯤꯡꯗꯕ ꯃꯤ ꯂꯩꯔꯁꯨ ꯃꯥ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯀꯧꯔꯨꯗꯦ ꯃꯥꯅ ꯍꯥꯟꯅ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯃꯥ ꯀꯧꯔꯨꯗꯦꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯅꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯀꯧꯕꯤꯔꯛꯄ ꯊꯦꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ ꯎꯁꯟꯅꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯗꯤ ꯆꯥꯕ ꯑꯗꯒꯤ ꯏꯁꯤꯡ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩꯑꯕ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯩ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯈꯤꯇꯪ ꯍꯥꯏꯊꯕ ꯂꯝꯗ ꯑꯣꯏꯔꯗꯤ ꯂꯧꯕꯨ ꯎꯔꯒꯁꯨ ꯑꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ರೆ ꯑꯗꯒꯤ ꯍꯤꯡꯒꯣꯜꯗꯕꯨ ꯀꯣꯏꯔꯒꯁꯨ ꯍꯤꯡꯕ ꯌꯥꯎꯔꯤ ꯂꯧꯗ ꯎꯔꯒ ꯍꯤꯡꯕꯁꯨ ꯌꯥꯎꯔꯤ ꯉꯥ ꯐꯥꯝꯗ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯎꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯕ ꯃꯣꯏꯒꯤ나 ꯂꯣꯏꯅꯃꯛ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯄꯩꯁꯥꯁꯦ ꯁꯦꯚꯤꯡꯁꯦ ꯏꯔꯩ ꯂꯩꯇꯕ ꯍꯥꯏꯗꯤ ꯇꯨꯡꯁꯤꯟꯅꯕꯁꯦ इलाई लेतबा अदुना याम तुंशनदबनिना लोइनमक तालक पैसादुना लेरे लोइ सिजिनबनिना खितंगदि वाय मोइसे दुगा लाइबक थिबा थोदो हाइगद्रा सेस्ता मागी मपुरबसे मासे नारेएबको नाबसदा मतम खरदि थबक सुबसे लेपो हाइबा चटपा खोपदा खितंग नुंगाइतबा हाइतारे पैसाजे खर चंगे चंगबसदा मासु मागी अरैबको सना मागी मपुरबना साजनबिबा अदगी मपामदगी खितंग याउजरपा खोपदा मासे थंबा काइबा तौरगा मपुरबसे लायेंगे मपामलोमदसु हेता हाइबसे माई पुरम यारिंखैदि हाइरोइसिदा अखोइगिदमक्ता मिगोंदा वाहनबसे क्या फत्ते नंग याम वारगबुदि हाइसिदो वाद्रगदि अखोइगी अरैबा पोसिना सिजनसी मिगोंदा बर्डन तौबसे अयाम तल्ले हाय माई मपुरबसना तमासु खल्ली लेमिनबा कौरबनिना सागी मपुरबना हाइबा वासे अकाइबा वानदे अफबा वा ngakta oibaniना मासु हाइदे मिगोंदा यारिंखै मतेंग लौदना होनरे मपुरबगी सेवा सेबसि तौर लेरगा मान हाय अइसु मतेंग खरदि पांगे इमुंगे ina angangsing school thokiba ada nangnasu dum kitang hawa kakat pachet patingame matam khara khaktagi ni matam khara khakta sida mingondagi amade sijinaba mudi yani adubo aishu dum free da leidoi sharupudi thapam di chatke sineba nupisina harise pasina karino yengo nang hek nungai trangana chalo aishu pura hawa kakat pasu ngamdaba musu natte yumda sum lebsi nungai te kitang tansanmadi phai na haibade mase यावबनी चा होटल अमदा मास यावे माने यावरिबा चा होटल से खोगी मैतै gi ngakta thongba as atopa sanung kai ka यावदबा तारने ngaगी mathen oiba de meramis kai sumaina tawba mafam dane ko de मासे चंगा ga यावबा kanda hoi kitang ahan bagi thabak changba kitang khuloi din lei to sum tawra haire sum tawra ga मासे निबा से leitadana ko magi sinphamdogi makha ponna lakchariba ngakdani nungaire sumayam punba khotpa tawbasida ko mas ahamada hek changba ma se chak thonga manungda chak thongba kangbu ma de kolik lotion ba khotpa adu ma de mapanda mi kauksan ba kangbu chabi na ba khara kauksan biba adegi chari poche do sengba de chari ba do puthorak pa ade awada pa hangba leidana mayam ma adu lebasida mase ahamada mase konti sum phengam ha thongba thakpa masu ago mayam gi thongakpaga hotel gi mayam gi thongakpado ga yum da khar khasi thongba di khetna bani na mase ahamada mase manung kon sam phenge as khwanga nai ha du ai tarisha shel gi ni ko ithada na te wari se ipuribana sibu henba kya ni ko tawr mi se na khal mase tawe ne tawri mase masang ma tawse dum yengwa nungai bani na ko mase mapan dum le hen bai tar ne mogi cha hotel gi mapusina
ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯋꯥꯠ ꯑꯄꯥꯁꯦ ꯍꯪꯉꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯃꯄꯥꯟꯗ ꯂꯩꯅꯤꯡꯕ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯐꯦꯠ ꯍꯪꯉꯒ ꯉꯥꯛꯇꯣꯏꯁꯨ ꯐꯝꯕꯒꯤ ꯃꯇꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯆꯥꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠ ꯄꯨꯁꯜꯂꯛꯑꯒ ꯊꯝꯕꯅꯤ ꯐꯦꯡꯕ ꯀꯥꯡꯕꯨꯗꯨꯗꯤ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯝ ꯐꯦꯡꯗꯣꯏꯅꯦꯕ ꯃꯤ ꯆꯤꯜꯂꯛꯑꯒꯗꯤ ꯑꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯁꯥꯎꯕ ꯌꯥꯎꯋꯦꯕ ꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯕꯛ ꯆꯪꯉꯛꯑꯒ ꯍꯦꯛꯇ ꯃꯄꯥꯟꯗ ꯂꯩꯍꯜꯂꯤ ꯑꯩꯈꯣꯏꯕꯨꯅ ꯍꯦꯛ ꯍꯧꯕꯗ ꯌꯥꯎꯕꯁꯤꯅ ꯈꯣꯠꯄꯁꯤꯅ ꯃꯁꯛꯀꯁꯦ ꯈꯔ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯜꯂꯒꯁꯨ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯂꯒꯁꯨ ꯅꯥꯜꯂꯨ ꯌꯥꯗꯕ ꯁꯛ ꯐꯖꯧ ꯌꯥꯗꯕ ꯁꯛ ꯂꯩꯗꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯦꯡꯕꯗ ꯃꯤꯒꯤ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯗꯣ ꯑꯗꯣ ꯉꯁꯥꯏ ꯃꯤꯗꯤ ꯀꯔꯕꯥꯔꯅꯤꯅ ꯃꯁꯛ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯥꯁꯦ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯗꯤ ꯄꯥꯝꯖꯗꯦꯕꯀꯣ ꯃꯥꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯀꯣꯟ ꯐꯦꯡ ꯈꯣꯠꯇꯅ ꯆꯥꯛ ꯊꯣꯡ ꯈꯣꯠꯇꯅ ꯇꯧꯔꯒ ꯂꯩꯖꯅꯤꯡꯕꯅꯦ ꯃꯄꯥꯟꯗ ꯊꯣꯛꯄꯁꯦ ꯑꯃꯨꯛ ꯈꯪꯁꯨ ꯈꯪꯍꯟꯅꯤꯡꯗꯦ ꯑꯁ ꯈꯪꯅꯕ ꯃꯤ ꯂꯥꯛꯑꯒꯗꯤ ꯑꯩꯁꯦ ꯏꯀꯥꯏꯗ ꯀꯥꯏꯅ ꯈꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯇꯝ ꯈꯔꯒꯤꯅꯤ ꯃꯥꯁꯨ ꯌꯥꯔꯒ ꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯈꯣꯠꯄꯁꯨ ꯇꯧꯋꯤ ꯑꯗ ꯃꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯃꯄꯨꯅ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯌꯨ ꯃꯤꯗꯣ ꯑꯋꯥꯠ ꯑꯄꯥ ꯇꯣꯏꯅ ꯍꯪꯉꯨ ꯌꯥꯔꯤꯈꯩ ꯍꯥꯏꯗꯤ ꯆꯥꯔꯤꯕ ꯄꯣꯠꯇꯣ ꯍꯥꯞꯅꯕ ꯀꯩ ꯍꯥꯞꯄꯛꯈꯣꯒꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯨ ꯍꯥꯞꯄꯤꯉꯩ ꯃꯣꯏꯗ ꯄꯩꯁꯥ ꯍꯦꯟꯒꯠꯇꯣꯏꯅꯦꯕꯀꯣ ꯆꯞ ꯆꯥꯅ ꯃꯥꯁꯨ ꯇꯧꯋꯤ ꯅꯨꯡꯁꯤꯕ ꯃꯤ ꯌꯥꯎꯋꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯀꯌా ꯇꯥꯔꯒꯦꯁꯨ ꯈꯪꯖꯗꯕ ꯑꯗꯨ ꯃꯍꯥꯎꯗꯤ ꯌꯥꯝ ꯇꯪꯖꯅꯤꯡꯕ ꯑꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯍꯔꯥꯎ ꯆꯠꯆꯈꯤꯕ ꯑꯗꯒꯤ ꯄꯩꯁꯥꯗꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯁꯤꯉꯩ ꯇꯥꯔꯒ ꯃꯣꯏꯗꯤ ꯌꯥꯝ ꯌꯥꯝꯖꯕꯗꯣ ꯄꯩꯁꯥꯗꯣ ꯃꯣꯏ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯏꯝꯐꯥꯜꯗ ꯀꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯆꯕ ꯃꯇꯝꯗ ꯆꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯨꯔꯒ ꯃꯣꯏꯗ ꯌꯥꯝꯅ ꯎꯈꯤꯕ ꯃꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯇꯣꯏꯅ ꯆꯪꯉꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯒꯀꯣ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯆꯥꯕ ꯑꯗꯒꯤ ꯆꯥꯅ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕ ꯅꯣꯏꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯣꯇꯦꯜꯗ ꯇꯧꯕ ꯄꯣꯠꯅꯤ ꯅꯣꯡꯃꯒꯤꯅꯤ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯒꯗꯤ ꯖꯁ ꯌꯥꯔꯦ ꯍꯥꯎꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯅꯠꯇꯕꯤꯗ ꯅꯣꯏꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯥꯔꯦꯡꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯎꯕ ꯑꯣꯏꯗꯦ ꯔꯧꯁꯤꯅ ꯊꯨꯝ ꯅꯝꯗꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯆꯥꯔꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯤ ꯍꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯌꯥꯎꯏ ꯍꯥꯏ ꯑꯗꯩ ꯏꯆꯝ ꯆꯝꯅ ꯆꯥꯔ ꯑꯁ ꯍꯥꯎꯔꯦꯍꯦ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯝꯕ ꯃꯊꯪꯗꯁꯨ ꯆꯪꯉꯛꯀꯦ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯃꯤ ꯃꯈꯜꯅꯤ ꯊꯦꯡꯅꯔꯤꯁꯦ ꯑꯗꯒꯤ ꯆꯥꯈꯩ ꯆꯥꯔꯒ ꯄꯩꯁꯥ ꯇꯥꯎꯅ ꯇꯤꯈꯠꯇꯅ ꯉꯥꯡꯅꯕ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗꯁꯨ ꯍꯪꯉꯣ ꯈꯪꯗ꯭ꯔꯒꯗꯤ ꯃꯃꯜꯗꯣ ꯀꯌꯥꯅꯣꯅ ꯑꯗꯒꯤ ꯐꯤ ꯄꯣꯠ ꯂꯩꯅꯕꯒꯤꯀꯣ ꯃꯃꯜ ꯍꯦꯛ ꯇꯧꯋꯦ ꯆꯥꯕꯗꯁꯨ ꯃꯃꯜꯁꯦ ꯍꯦꯛꯇ ꯍꯥꯏꯒꯠꯇꯅ ꯁꯦꯡꯅ ꯍꯥꯏꯔꯒ 500 ꯇꯥꯕ ꯄꯣꯠꯇ 150 ꯄꯤꯔꯝꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯅꯣꯡ ꯐꯥꯗꯣꯛꯇꯪꯒ ꯆꯥꯕ ꯁꯨꯈꯪ ꯈꯪꯗꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯗꯨꯗ ꯉꯥꯡꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯦ ꯆꯥꯕ ꯊꯛꯄꯒ ꯐꯤꯔꯣꯜ ꯂꯩꯕ ꯌꯣꯟꯕꯒꯗꯤ ꯈꯔꯗꯤ ꯈꯦꯠꯅꯩꯗꯅ ꯅꯣꯡꯃꯒꯤ ꯀꯨꯝꯍꯩꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯎꯔꯤꯁꯦ ꯆꯥ ꯍꯣꯇꯦꯜꯗꯨꯅ ꯌꯥꯝ ꯁꯤꯠꯂꯒꯗꯤ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯃꯄꯨꯗꯨ ꯍꯔꯥꯎꯔꯦ ꯑꯗ ꯀꯌꯥ ꯄꯣꯠꯁꯤꯠ ꯐꯠꯇ꯭ꯔꯒꯗꯤ ꯍꯣꯇꯦꯜ ꯃꯄꯨꯗꯨ ꯁꯥꯎꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯕꯗ ꯊꯝꯕ ꯌꯥꯕ ꯄꯣꯠꯅ ꯊꯝꯒꯅꯤ ꯌꯥꯔꯤꯈꯩ ꯃꯥꯡꯍꯟꯗꯅꯕꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯣꯡꯒꯠ ꯊꯥꯀꯠꯄ ꯌꯥꯕꯗꯤ ꯍꯥꯟꯅ ꯊꯣꯡꯉꯤꯕ ꯄꯣꯠꯁꯤꯡꯗ ꯑꯃꯨꯛ ꯍꯥꯞꯆꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯔꯥꯡꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯍꯥꯞꯆꯟꯕ ꯌꯥꯟꯁꯟꯅꯔꯒ ꯄꯤꯕ ꯈꯣꯠꯄꯁꯤꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏ ꯁꯤꯁꯦ ꯃꯣꯏ ꯍꯣꯇꯦꯜꯁꯤꯒꯤ ꯋꯥꯈꯛ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯇꯧꯔꯤꯅꯤ ꯀꯔꯕꯥꯔꯅꯦꯕ ꯃꯥꯡꯗꯅꯕꯅꯦꯕ ꯇꯧꯔꯤꯁꯦ ꯁꯦꯟꯗꯣꯡꯈꯔ ꯐꯪꯅꯕ ꯑꯗꯨ ꯃꯌꯥꯝꯗꯨꯀꯣ ꯃꯦꯟꯅꯕ ꯌꯥꯅꯕ ꯆꯥꯕꯁꯨ ꯌꯥꯅꯕ ꯄꯣꯠꯁꯨ ꯃꯥꯡꯗꯅꯕ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯃꯄꯨꯗ ꯏꯁꯧ ꯂꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒꯀꯣ ꯁꯤꯗꯤ ꯈꯤꯇꯪ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕꯒꯨꯝꯕ ꯈꯣꯠꯄꯁꯦ ꯑꯁꯦꯡꯕ ꯈꯔ ꯂꯩꯖꯒꯦ ꯍꯥꯏꯁꯨ ꯌꯥꯏ ꯑꯗꯩ ꯈꯤꯇꯪ ꯍꯦꯛ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯃꯌꯥꯎꯏ ꯃꯣꯏꯁꯨ ꯄꯨꯔꯒ ꯂꯥꯛꯄ ꯍꯥꯏꯁꯦ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅꯗꯤ ꯍꯌꯦꯡꯒꯤ ꯊꯝꯃꯣ ꯍꯌꯦꯡꯒꯤ ꯊꯣꯡꯕꯗ ꯍꯥꯞꯆꯟ ꯌꯥꯅꯤ ꯈꯤꯇꯪꯁꯦ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯣꯏꯁꯨ ꯄꯨꯅꯤꯡꯉꯤꯅꯤ ꯆꯥꯅꯤꯡꯉꯤꯅꯤꯅꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯍꯦꯛ ꯌꯣꯝꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯄꯨꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯐ꯭ꯔꯤꯗ ꯄꯨꯕ ꯍꯥꯏꯕꯁꯤꯃꯛꯇꯕу ꯀꯅꯥꯝꯇꯅ ꯄꯥꯝꯗꯦꯗ ꯃꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒꯦ ꯅꯪꯒꯤ ꯁꯤ ꯌꯣꯝꯃꯕꯅꯤ ꯅꯪꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯜꯂꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯥꯁꯨ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯁꯤꯡꯉꯛꯑꯦ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯎꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯏ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯈꯪꯍꯧꯗꯦꯀꯣ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟ ꯐꯔꯤꯉꯩꯗꯗꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯅ ꯉꯁꯤ ꯄꯨꯔꯤꯕ ꯚꯥꯔꯁꯦ ꯐꯪꯂꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯁꯤꯗ ꯋꯥꯔꯝꯒꯗꯕꯁꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯑꯋꯥꯕꯁꯦ ꯎꯠꯇꯦꯗꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ
ꯃꯄꯨꯔꯣꯏꯕꯅꯁꯨ ꯏꯇꯇꯅ ꯍꯪꯉꯦ ꯅꯪꯅ ꯆꯠꯂꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯋꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯍꯪꯕ ꯀꯥꯟꯁꯤꯗꯀꯣ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩ ꯋꯥꯗꯦꯗ ꯀꯩꯝꯇ ꯋꯥꯗꯦ ꯐꯩꯌꯦ ꯈꯣꯠꯂꯦ ꯅꯨꯡꯉꯥꯏꯌꯦ ꯈꯨꯝꯃꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯇꯦꯡꯅꯤꯅ ꯄꯥꯡꯉꯤꯗꯣ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕꯁꯦ ꯎꯠꯅꯤꯡꯗꯦꯕ ꯆꯥꯛ ꯍꯣꯇꯦꯜꯅꯤꯅ ꯃꯣꯏꯁꯦ ꯃꯁꯥ ꯅꯥꯟꯗꯕ ꯌꯥꯗꯦ ꯆꯟꯗꯣꯟ ꯊꯤꯟꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯐꯤ ꯅꯨꯡ ꯇꯔꯨ ꯇꯅꯥꯟꯕ ꯁꯦꯠꯇꯕ ꯌꯥꯗꯦ ꯃꯣꯠꯄ ꯈꯣꯠꯄꯁꯦ ꯌꯥꯗꯦꯕꯀꯣ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯊꯣꯡꯕ ꯃꯣꯏ ꯆꯥꯛ ꯍꯣꯇꯦꯜꯗꯨꯗ ꯊꯕꯛ ꯄꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯅꯍꯥ ꯑꯣꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯣꯏꯗꯒ ꯍꯪꯉꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯝ ꯄꯩꯁా ꯃꯌꯥꯝ ꯊꯣꯛꯄ ꯊꯕꯛ ꯂꯩ ꯁꯤꯁꯦ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯅ ꯁꯤꯗ ꯌꯥꯎꯔꯤꯁꯤꯕꯨ ꯈꯣꯠꯂꯤꯁꯤꯕꯨ ꯀꯥꯏꯅ ꯀꯣꯏꯅꯗ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯍꯪꯅꯕ ꯀꯥꯟꯁꯤꯗꯀꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯃ ꯌꯥꯎꯏ ꯃꯥ ꯁꯨꯝ ꯃꯤ ꯀꯧꯁꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯐꯦꯡꯕ ꯆꯥꯝꯕ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯉꯦꯕꯀꯣ ꯃꯥ ꯍꯥꯏ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯑꯀꯟꯕ ꯁꯨꯕ ꯌꯥꯗꯕ ꯑꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯡꯒꯜ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯁꯨꯕ ꯀꯥꯟꯁꯤꯗ ꯃꯤꯅ ꯁꯨꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ 10 ꯁꯨꯕꯗ ꯃꯥꯅ 4, 5ꯗꯒ ꯄꯜꯂ ꯂꯩꯍꯧꯕꯗꯨꯗ ꯑꯗꯨꯒꯨꯝꯕꯗꯣ ꯁꯨꯕꯗꯣ ꯄꯥꯡꯒꯜ ꯊꯣꯛꯄ ꯊꯕꯛꯇꯣ ꯁꯨꯕ ꯉꯝꯗꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯎꯔꯤꯅꯤꯅꯦ ꯈꯣꯠꯂꯤꯅꯦ ꯀꯥꯏ ꯃꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯈꯜ ꯅꯨꯡꯉꯥꯏꯕꯒꯤꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯒꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯆꯥꯛ ꯍꯣꯇꯦꯜꯁꯤꯗ ꯇꯣꯏꯅ ꯆꯪꯉꯛꯄ ꯑꯍꯜ ꯑꯃ ꯂꯩꯀꯣ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯤ ꯇꯣꯏꯅ ꯆꯪꯉꯛꯄ ꯃꯣꯏꯒꯤꯗꯣ ꯃꯁꯛ ꯈꯪꯕꯤꯗꯅ ꯑꯍꯜꯁꯦ ꯃꯥꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯒꯦ ꯂꯥꯡꯊꯣꯛꯎꯔꯒꯦ ꯍꯥꯏꯕꯅꯦ ꯑꯍꯜ ꯑꯣꯏꯖꯔꯒꯁꯨ ꯈꯤꯇꯪ ꯂꯦꯝꯗꯕ ꯈꯔ ꯆꯒꯠ ꯇꯧꯕ ꯑꯗꯩ ꯐꯖꯕ ꯍꯦꯛ ꯎꯕ ꯌꯥꯗꯕ ꯌꯥꯔꯤꯈꯩ ꯃꯇꯝ ꯂꯦꯟꯒꯦ ꯈꯟꯕ ꯑꯗꯨꯒ ꯃꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯒꯟꯕ ꯃꯤꯗꯥꯅꯦꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯖꯨꯒꯣꯠ ꯆꯥꯔꯛꯇꯕ ꯃꯤ ꯃꯥꯜꯂꯦ ꯍꯥꯏ ꯃꯆꯥ ꯃꯁꯨꯒꯗꯤ ꯃꯤ ꯂꯣꯏ ꯑꯣꯏꯔꯒ ꯑꯗꯩ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯑꯒ ꯃꯔꯜꯒ ꯄꯩꯗꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯌꯥꯎꯅ ꯅꯨꯡꯉꯥꯏꯊꯣꯛꯑꯕ ꯑꯍꯜꯅꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯊꯥꯒꯤ ꯐꯪꯉꯤꯕ ꯈꯔꯗꯨꯅ ꯃꯆꯥꯁꯤꯡꯗꯨ ꯂꯧꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤ나 ꯄꯤꯕꯤꯔꯛꯄꯩ ꯁꯔꯨꯛ ꯈꯛꯇ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯗ ꯊꯥꯗꯁꯤꯒꯦ ꯀꯥꯏꯅ ꯑꯗꯨꯃꯛꯅ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯕꯗꯤ ꯅꯠꯇꯕ ꯒꯐ ꯇꯧꯗꯅ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯊꯥꯗꯗꯅ ꯈꯣꯠꯊꯗꯅ ꯂꯩꯕ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯌꯥꯕꯗꯨꯅ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ ꯇꯣꯏꯅ ꯂꯥꯛꯏ ꯃꯌꯨꯝꯗ ꯆꯥꯛꯁꯦ ꯀꯌꯥ ꯄꯥꯛꯅ ꯆꯥꯗꯦ ꯑꯗꯨ ꯎꯅꯔꯤꯅꯤ ꯑꯗꯥ ꯎꯅꯔꯤꯅꯤ ꯍꯥꯏ ꯁꯦꯡꯅ ꯍꯥꯏꯔꯒ ꯗꯥꯏꯔꯦꯛꯇꯔ ꯎꯅꯔꯤꯅꯤ ꯑꯗꯨ ꯎꯅꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏ ꯌꯥꯝꯅ ꯋꯥꯔꯤꯒ ꯌꯥꯝ ꯇꯧꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯍꯣꯇꯦꯜꯒꯤ ꯃꯄꯨꯁꯦ ꯁꯤꯒꯁꯨ ꯌꯥꯝ ꯇꯣꯏꯅ ꯈꯪꯅꯩ ꯇꯣꯏꯅ ꯆꯥꯔꯕꯅꯤꯅ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯈ꯭ꯔꯦꯆꯤ ꯑꯣꯏꯅ ꯈꯔ ꯐꯖꯅ ꯁꯦꯝꯃꯛꯎ ꯑꯗꯒꯤ ꯃꯌꯥꯝꯒꯤꯅ ꯏꯁꯤꯡ ꯑꯃ ꯄꯤꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯣꯉꯥꯟꯅ ꯄꯤꯒꯗꯕ ꯑꯗꯩ ꯃꯥꯒꯤ ꯑꯦꯟꯁꯥꯡ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯝꯇꯛ ꯇꯥꯒꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯝꯕ ꯃꯤꯅꯦ ꯑꯗꯣ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅꯗꯤ ꯄꯤꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯎꯕꯗꯒꯤꯀꯣ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯦ ꯑꯗ ꯃꯥꯅ ꯑꯩ ꯁꯤꯗꯒꯤꯅꯤ ꯈꯣꯠꯄꯒꯤꯅꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯁꯤ ꯀꯧꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯊꯕꯛꯁꯦ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯥꯁꯨ ꯃꯄꯥꯟꯗ ꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯁꯨꯝ ꯍꯪꯉꯕꯅꯤꯅ ꯑꯍꯜ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯆꯒꯠ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯉꯥꯡꯅꯕꯁꯦ ꯃꯥ ꯄꯥꯝꯗꯦꯕ ꯑꯍꯥꯟꯕꯗꯤ ꯃꯥꯁꯦ ꯃꯄꯥꯒꯨꯝꯕꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁే ꯈꯨꯝꯖꯔꯝꯃꯦ ꯉꯥꯡꯖꯔꯝꯃꯦ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥꯗ ꯐꯥꯒꯤ ꯃꯥꯟꯕ ꯌꯥꯎꯕ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯊꯣꯔꯛꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯀꯨꯝꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯥꯎꯔꯒ ꯐꯦꯠ ꯂꯥꯎ ꯆꯪꯒꯅꯤ ꯀꯩ ꯊꯣꯛꯑ ꯁꯥꯏꯅ ꯇꯨꯀꯠꯆꯩ ꯁꯛꯇꯥꯁꯤꯒ ꯀꯥꯏꯅ ꯊꯃꯣꯏꯗ ꯈꯜꯂꯒ ꯑꯗꯩ ꯃꯣꯏ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ ꯅꯪ ꯄꯨꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯄꯨꯊꯣꯛꯍꯜꯂꯣꯏ ꯊꯑꯣꯏꯅꯒ ꯍꯟꯖꯤꯜꯍꯜꯂꯒ ꯃꯥ ꯑꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯛꯄ ꯃꯥꯁꯨ ꯌꯥꯅꯤꯡꯗꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗ ꯑꯩ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯍꯪꯒꯣꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯅꯁꯥꯅꯗ ꯑꯗꯨꯝ ꯂꯦꯞꯄꯨꯀꯣ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯅꯁꯥꯅꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯨ ꯃꯣꯏ ꯑꯁꯤꯗꯤ ꯑꯗꯨꯝ ꯇꯜꯂꯒ ꯇꯣꯛꯆꯒꯗꯕꯅꯤ ꯅꯪ ꯅꯊꯟꯗ ꯅꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯥꯏ ꯍꯧꯅꯕꯤꯅꯤ ꯑꯁꯦ ꯃꯇꯝ ꯂꯦꯜꯂꯤꯕ ꯀꯥꯏꯗꯨꯅꯤ ꯈꯔ ꯀꯨꯏꯅ ꯂꯩꯔꯒ ꯇꯜꯂ ꯃꯥꯏ ꯇꯣꯛꯆꯈꯤꯅꯤ ꯆꯩꯗꯤ ꯌꯥꯝ ꯆꯩꯅꯤꯡꯉꯝꯅꯤ ꯆꯩꯕ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯀꯨꯏꯅ ꯁꯨꯝ ꯂꯣꯏꯅꯔ ꯈꯪꯀꯅꯤ ꯇꯥꯅꯤꯡꯗꯕ ꯋꯥꯒ ꯌꯥꯝ ꯉꯥꯡꯉꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯔꯝ ꯆꯥꯗꯅꯀꯣ ꯅꯪ ꯄꯩꯁా ꯂꯩꯕ꯭ꯔꯣ ꯄꯩꯁꯥ ꯈꯤꯇ ꯄꯨꯒꯦꯔꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯈꯣꯠꯂꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯒꯦꯔꯣ ꯈꯣꯠꯀꯦꯔꯣ ꯀꯥꯏꯅ ꯍꯦꯛ ꯍꯪꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯅꯦꯀꯣ ꯍꯥꯏꯗꯤ ꯄꯥꯝꯖꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯄꯥꯝꯗꯦ ꯃꯥꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯩ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯑꯩ ꯄꯩꯁా ꯋꯥꯠꯇꯦ ꯏꯁꯥꯅ ꯁꯤꯁꯦ ꯌꯥꯎꯖꯔꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯍꯪꯗꯅꯕꯅꯦ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯍꯪꯕ ꯇꯟꯕ ꯃꯤꯅꯤ ꯃꯤꯉꯣꯟꯗꯒꯤ ꯍꯪꯉꯒ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯤꯡꯗꯕꯅ ꯐꯩ ꯈꯟꯕ ꯃꯤꯅꯤ ꯀꯥꯏ
masu dai khumme film dagi waiba dialogue mokti natte thamoi dei khumok bane ba du film gi dialogue ti amman ba matang ga sam yawi hai ma je the phone number piro ka ni hire kumba ama pi de ba ko hoi ti phone gi matam ni na pi de mana nongma mapam gi usop ama le na ma se sattare ba ko mai thabak se satre duga usop yawo se saba mapam sida ko satya da ba tawdia da banina ada phone dore number khang da ma se pai khalle ada pai khala kana sa hanu ba do oira me ko hanu busna ke dore na ngasi lak tra ni khot ter de na ali mas mi ma wai sana ba da ke hai ni sauro ko khumu pa ka that la su nakal da le mi duna akoi phone se wangang pada kitang hong ta ba tam ta ba le na ko kitang hong ta ba wa khalan na lo ki ta re ma ne pa bu ngai sumai ne ipam do so ba ma le re khole adu du gi ni khot pa ni ai lak tri sen hai ni lak ka tro kai ni sta le re nang na pu thorok pa ngai ga khola ga nang na phut pa sam ko to hawe na ngai ga idea nang di slak tro boy re kai tor pa sam sounding body het hing je ka ra ba ni hai ma set up kai ni on kausaning bagi phimbam do adu yor aban hai ma se mina chingmangon da mina chingna ba lana lo ba mayam pam ja de ba ko pam da ma se asaw je phadar ga e hai dila ka ni ba mu ngai bi mo khot pi mo so kitang pharak tare khole thamage horen tor ga ma se phone je patlaw no kak thatle akhle ma chingna da na ma dam seng te spa mo ma le khole sam ga ja ni pra ahal ni ko ma oi da pa da phai jal le ko masa da ma khalle a da Pisang sai thoga mamo na kai na sain thinwan bije da mi of jain da khoi da dum janga ga cha bai ni khopani na ko ma se haijel le am sa na aram to budi na ti ko nam da na mo na man tha san bai the oi ba a ji khak ta na hoi ki nu ti jang pa nu pa ka ni matu ma cha lai ra ba ko asi ga si mo da ga koi dom haur e hai ta re ni koina si ha ba mak na tra ga su phone na pi o kholo o kai na irang horpa degi chakse chaning ga sain du saning ba chang ban da no shi da kananom lai bagi yengning da na changak pani yenga han gi ba yar di adum han ga dam ni kai dei sa hote ma pus ne yenga ga han ba di yar ko di yeng ba shu ba sha lawi ko ka ma di paisa da la hong na ba ne ma khalni se mi kem khan ba na te to ba gi di tai bang mi ba gi li che ni ma masa soklok tro di loi ri hai ba gi tumin na lection ri ba ngak tani masa da thok pa mi khak ta na thamoi da ting khang na chak thil ga yu ba do na yu wa ni hauji gi matam da mi ma gi ta pangbom ka shu ting na dra ba ne ba ko atang ba ni loina mak ting da hai ba gi wa pham din na te du yam na tang na thoe ba matam sinara kai na adagi no madi itha thajadana yamna ikai ba thodo ma thoe ma se yam ikai ba na yam ikai ge da ma se punshida sumaina ikai ba se lairoi hai ko to bagi budi mamang thaki punshida mana lan bagi oiduri ra kaino di ma khangi de hai thaina ko maga yam nushinaram ba ma yam tanajaram ba nupa ma ko ma ni supam pam da ba pam de na adum ngang basak pada mina kai khan gini khan tha da matam da ngang bade nupa sin adum masak ka ni man hek thiam bai phajam bai man hek ipam pam pha lu da ba nupa oi bagi khara dum thina chagi ba nupa ma ko noma manas maina ko cha hote je chang pajai da ma chen mi che manu shi ba nupa thaina ko na ba nupa la kani di khang bana ti da pha da ma sum phamma le ba numi se ma se khara su masa se khara nungai ta boy dagi nong ga mangli to bagi masa da yai haining da ba dagi kening janing ba pok ta ba do yamna bibla chu ba timing am hai ta sei sa chang e ko nupa se mama na ba ma ga chang e mama na bi masak khang de ba ko chani khata pi ba sine ba ko masing a yeng le khang bra ma si di ka e u ba ka na chang khang dam na ma se chen ma su nang hong da gum to ma sai pham ma le ba ko le pas na chak cha ge hai ro chak cha ba lai ro nang su sin he ba ko ai ma se kem khum de an khum ba ja ni da chak cha ba lai hai ga an khum be dai mai ting sum le do e cha ho tengi ma pu dun hai cha ni kata se mu dana se na hai ja ma se ho en hai ma de upai ta na se me adagi se ma sa ma si ai te thok ta na di ho ne do kui ma le na so ma pa ni la pa kai na sang kui ji bo na ade moi di uti achar ka adagi henja makhal maroi thong ba adagi nga thong ba makhal me am le bani na ama khang na kena to dia de na ka homuk to su makhal momet iron ba me am le bani na mi ama ni khang ngam dam na si pyro hai ba de ma se as ai ga thaina koi na ba nu pan ikai se hai ba khang goi kum to ko
ꯑꯗꯩ ꯃꯥꯁꯦ ꯄꯨꯊꯣꯛꯑꯦ ꯃꯥꯅ ꯄꯥꯏꯔꯤꯕꯁꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯎꯇꯤꯒ ꯑꯆꯥꯔꯒ ꯄꯥꯏꯔꯦ ꯕꯥꯇꯤꯟ ꯃꯆꯥ ꯃꯆꯥꯁꯤꯗꯀꯣ ꯄꯥꯏꯔꯒ ꯃꯥꯁꯦ ꯍꯥꯞꯄꯦ ꯑꯗ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯎꯇꯤ ꯌꯥꯝ ꯆꯥꯏ ꯎꯇꯤ ꯀꯌꯥꯝ ꯍꯥꯞꯄꯝꯃꯨ ꯁꯤꯅꯦꯕ ꯃꯥꯁꯦ ꯍꯣꯏ ꯍꯥꯏꯔ ꯈꯥꯕꯩ ꯑꯩꯁꯦ ꯗꯛ ꯗꯛ ꯍꯥꯞꯆꯜꯂꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯗ ꯃꯥꯁꯦ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯤ ꯊꯥꯏꯅ ꯂꯋꯥꯏ ꯃꯆꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯔꯛꯏꯖꯥ ꯑꯣꯏꯔꯦ ꯊꯃꯣꯏꯗꯨꯗ ꯌꯨꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏꯖꯥ ꯑꯣꯏꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯆꯥꯔ ꯃꯥꯁꯦ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛ ꯀꯣ ꯇꯧ ꯂꯩꯔꯦꯗ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ ꯈꯣꯠꯂꯛꯎꯒꯦꯅ ꯍꯪꯉꯦ ꯃꯥꯏ ꯑꯦꯛꯁꯇꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯦꯛꯁꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯥ ꯋꯥꯠꯂꯦ ꯉꯥ ꯍꯥꯞꯄꯛꯑꯣ ꯃꯍꯤ ꯍꯥꯞꯄꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯃꯥꯁꯦ ꯆꯥꯕ ꯇꯪꯈꯥꯏ ꯈꯔ ꯆꯪꯁꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯑꯃꯨꯛ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯍꯪꯒꯥꯊꯥ ꯆꯠꯂꯦꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯗꯤ ꯀꯥꯏꯗ ꯌꯨꯝ ꯄꯥꯟꯒꯦ ꯈꯣꯠꯀꯦꯅ ꯀꯩ ꯂꯝꯗ ꯅꯪ ꯄꯥꯜꯂꯤꯁꯦ ꯈꯣꯠꯂꯤꯁꯦꯅ ꯍꯥꯏ ꯃꯥꯗꯤ ꯁꯤꯗ ꯄꯥꯟꯕꯅꯦ ꯈꯣꯠꯄꯅꯦ ꯅꯪꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯈꯣꯠꯂꯦꯁꯦ ꯂꯣꯏ ꯍꯪꯉꯦ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯃꯥꯏ ꯑꯦꯛꯁꯤꯅꯀꯣ ꯃꯉꯣꯟꯗ ꯃꯥꯅ ꯈꯟꯖꯔꯨꯕꯅ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨꯒ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯛꯀꯗ꯭ꯔꯣ ꯀꯥꯏꯅ ꯈꯜꯂꯒ ꯑꯦꯛꯁꯇꯨꯅ ꯌꯥꯝ ꯊꯥꯗꯣꯔꯛꯄꯗꯣ ꯅꯪꯗꯤ ꯌꯥꯝ ꯐꯖꯕ ꯁꯤꯟꯐꯝ ꯑꯃ ꯄꯥꯏ ꯂꯩꯔꯝꯃꯤꯅꯦ ꯈꯣꯠꯂꯤꯅꯦ ꯁꯤꯅꯕꯨ ꯏꯐ ꯐꯔꯦ ꯁꯤ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏ ꯅꯪꯗꯤ ꯀꯩ ꯇꯧꯔꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯪꯉ ꯅꯨꯄꯥ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯗ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏ ꯑꯗꯩ ꯋꯥꯔꯤꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯅ ꯍꯪꯅ ꯈꯣꯠꯅꯗꯅ ꯇꯧꯋꯦ ꯑꯗꯨꯅ ꯀꯥꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯗꯩ ꯅꯨꯄꯤ ꯁꯨꯝ ꯀꯣꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯋꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯣ ꯀꯩ ꯂꯝꯗꯩ ꯅꯨꯄꯤ ꯊꯤꯈ꯭ꯔꯒꯦ ꯈꯣꯠꯈ꯭ꯔꯒꯦ ꯃꯥꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯃꯕꯨꯛꯀ ꯆꯝꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯈꯤꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯍꯧꯈꯤꯕ ꯍꯜꯂꯛꯑꯔꯣꯏꯗꯕ ꯃꯇꯝꯗꯣ ꯅꯨꯡꯁꯤꯔꯛꯄꯖꯥꯠꯅꯤꯗ ꯑꯗ ꯄꯨꯟꯁꯤꯁꯦ ꯈꯪꯍꯧꯗꯦꯅꯦꯀꯣ ꯑꯁꯤꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯁꯦ ꯅꯪꯒꯁꯦ ꯅꯍꯥꯟꯋꯥꯏꯒꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯏꯃꯥꯟ ꯃꯥꯟꯒꯩ ꯂꯩꯔꯝꯕꯅꯤ ꯈꯣꯠꯂꯝꯕꯅꯤ ꯀꯥꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏꯒꯗꯣ ꯅꯁꯛꯀꯗꯣ ꯌꯦꯡꯐꯝ ꯈꯪꯗꯕꯅꯤ ꯅꯁꯛꯀ ꯏꯊꯤ ꯊꯤꯔꯗꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁ ꯅꯁꯛꯀ ꯗꯃꯥ ꯐꯖꯔꯦ ꯅꯨꯄꯥ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯐꯤꯠ ꯑꯣꯏꯔꯦ ꯀꯣ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯒ ꯑꯣꯏꯔꯗꯤ ꯅꯨꯄꯤꯅ ꯃꯌꯥꯝ ꯀꯦꯟꯅꯔꯅꯤ ꯀꯥꯏꯅꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯦ ꯅꯪꯅ ꯈꯪꯉꯛꯇꯣꯏ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯑꯩꯁꯦ ꯐꯖꯅ ꯌꯦꯡꯕ ꯍꯩꯇꯇꯣꯏꯅꯤ ꯃꯨꯟꯅ ꯌꯦꯡꯉꯝꯃꯗꯤ ꯍꯧꯖꯤꯛꯇꯒꯤ ꯅꯍꯥꯟꯋꯥꯏꯅ ꯍꯦꯟꯅ ꯔꯥꯁꯤ ꯂꯩꯕ ꯍꯦꯜꯂꯤꯅꯤꯅꯦ ꯅꯣꯏꯅ ꯅꯝꯕꯅ ꯍꯥꯏꯔꯤꯅꯤꯅꯦ ꯀꯥꯏꯅꯒ ꯍꯥꯏꯗꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯛꯇꯣ ꯆꯥꯔꯒ ꯈꯣꯠꯂꯒ ꯆꯠꯂꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯦꯀꯣ ꯌꯥꯝ ꯐꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯐꯔꯝꯃꯦ ꯍꯥꯏꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯕꯗ ꯐꯖꯅ ꯀꯥꯏꯅꯗꯦꯕ ꯑꯔꯩꯕꯤꯗ ꯊꯤꯅ ꯁꯩꯇꯠꯇꯅ ꯉꯥꯡꯗꯅ ꯀꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯉꯣꯟꯗ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯤꯕ ꯈꯣꯟꯗꯥꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯕꯣꯏꯔꯦ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯁꯛ ꯐꯖꯩ ꯄꯣꯡꯖꯈꯤꯗꯨꯒꯅ ꯑꯗꯨꯒ ꯍꯥꯏꯔꯝꯒꯗꯧ ꯃꯥꯜꯂꯒ ꯍꯥꯏꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯁꯤꯒ ꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯀꯣ ꯅꯨꯡꯁꯤꯅꯕꯁꯤꯗꯁꯨ ꯀꯩꯁꯨ ꯌꯥꯅꯤꯡꯕ ꯄꯣꯛꯎꯗꯦꯕ ꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯅ ꯇꯛꯄ ꯍꯥꯏꯇꯥꯔꯦ ꯅꯪ ꯈꯟꯖꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯌꯦꯡꯉꯣ ꯅꯨꯄꯥ ꯀꯅꯥꯝꯇ ꯁꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯀꯣꯏꯇꯛ ꯇꯛꯇꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯈꯣꯠꯂꯤꯁꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯆꯥꯕ꯭ꯔꯥ ꯃꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯝꯃꯤꯉꯩꯗ ꯃꯥꯅ ꯂꯩꯔ ꯄꯤꯁꯜꯂꯛꯄꯒꯤ ꯑꯗꯨꯒꯤ ꯆꯥꯕꯤꯕꯩ ꯋꯥꯅꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯁꯛꯁꯦ ꯍꯩꯅꯗꯦ ꯄꯥꯝꯗꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯒꯤꯅꯤ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯁꯦꯀꯣ ꯉꯁꯥꯏ ꯆꯥꯛ ꯆꯥꯐꯝꯗ ꯂꯥꯛꯄ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯅ ꯑꯗ ꯑꯦꯛꯁꯁꯤꯅ ꯁꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯀꯣ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯈꯝꯃꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥ ꯃꯁꯛ ꯊꯤꯕꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯈꯔ ꯀꯣꯏꯅꯔꯕꯅꯤ나 ꯈꯝꯃꯟꯕ ꯐꯣꯟꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯍꯦꯛ ꯄꯥꯏꯔ ꯆꯦꯛ ꯇꯧꯒꯦ ꯍꯦꯛ ꯍꯥꯏꯕ ꯀꯣ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯈꯪꯅꯧ ꯑꯗꯩ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯦꯟꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯃꯥꯁꯦ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤꯒ ꯍꯥꯏꯔꯒ ꯒꯥꯔꯤ ꯈꯥꯝꯃꯨ ꯌꯥꯗꯕꯒ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯗ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯁꯦꯜ थोꯛꯄ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯝꯃꯒꯗꯤ ꯍꯣꯏ ꯑꯩ ꯃꯁꯛꯀꯤ ꯈꯜꯂꯔꯣꯏꯒꯦ ꯃꯇꯝꯗꯨꯗꯀꯣ ꯁꯛꯀꯤ ꯈꯜꯂꯔꯣꯏꯒꯦ ꯃꯥꯅ ꯑꯩ ꯄꯥꯝꯖꯕꯒꯤꯅꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯒꯦ ꯍꯤꯡꯕꯗ ꯋꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯤꯡꯕꯗ ꯁꯦꯜꯗꯤ ꯈꯔ ꯑꯃ ꯆꯪꯉꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯨꯡꯁꯤ ꯀꯔꯤ ꯀꯥꯗꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯉꯩ ꯃꯇꯝꯅꯤ ꯃꯥꯁꯨ ꯁꯦꯜ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨꯀꯣ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯈꯤꯕꯗꯨꯀꯣ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯨꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯅ
पामे नुसिरेना नुपीसे हाइलेगोन पट खथलम नाते थमजनबा हायेंग सेंदो लेट्रगदी खनरा कानदी फजरम मसक्सु दुम कोइ थी थीरक्तोइनेबको अदुइ वाखनसे खन्थबा ngamdabse माना ए असेंबा नुसिबा नतेना मासे खनगीबा नोंमा गाड़ी खामु यादबा सिगे नुमितगी नि नुपीसना खनगिबसे नुपीसना खामो खामो हाइबि ए चोंदरगे न हाइबको नुपासिना दुमाइन तंग मासे चोंदै हाइ पामदबा नुपादि नानथोनबा होनबनिको चोंधरा मासे फनीति शेले अदो खुराइसे खरा येबम जादन येबगी हुबालगा तपैना तबी खोइ नुंगुम मदे सेबे याम नाबदो खुरुसे नुपासे गाड़ी खामा काइदे सोके नारिङै दो कराइदे सोके हाइ माना मिमाङ तो मसना नुपासे खजाइसे खपang थाइ हाइ माना निंबदो को नुपासे मासे काइनुसियाना तुमिन ले हाइ माना बिकज प्रक संकट ख्रे कुचुन खरा मुबने संजनबम यावदो खमरा माना दामना केनो तौबा खोतबा नुसिनारगा नंसे ए नुसिबा नते मांगहनगेना तौबनि खोतबनि काय मासे नाबगी चैनादुना कपखिबनि हाइ हाइदि कपनिंगकपदो को अदा नुपासने एना दुमाइ लानि लगनो ai nangse thamoisina nungsibagi khanbani na engon dumai lal logonu ai amu hana dumai tawroi sarnu na themde ni pise ma se sauning mandar ma se auto dara kai no reserve da kai kaudi kawrai reserve tawra halak pra auto da halak kimne dumai na tawra halak kimne ma nu pase unasi suaya gi dreman aldegi nu pas na am haise ai amu hana tawroi nang unaba lak pada suna mana biga thoglo o kholo o degi bani to ana khan chala roshi kholo shi na am kaina danaba yam haisa nupasina ko matam du nupisina mo yam sauning gibisna nasak tu na su phaja draga senthok lambi su leitraga agi punsibu manghan ba silli sineba ko senthok lambi leitana kamaina yum pandoino khotoino nusiba na tenangi du apambani ngaktangi apambani sini nupisina khangibisna adumaina asawna ma se mangoi naraga wakhan se sabyung na khangiba ade matam du nupasina sumonda dom theme ko theme ya ba theme ha ya har yanak tab dagi khon khana ba sauna ba phone da ka ni khanam nu pas ne nangai na manghan ge sunga mi ko pas ne manghan ge sunga mi aina nu si ha be thajo ha be ni nangai na dum thengna ba kana nang karai chala lo turi ene nang badana bira ga su lo banga mi ado ai adumak ti taw da bani ai nangon da so phasana ha ya na ai nang si thamoi seng na nu si na ai haiza bani anu mi tu da ai soi gre na ha re ade imana ba ge de yugi mi se pam ga di por o kholo ha ba ki taw bani nang khan ba wa khan du nang khali du lali hai banate chumi adu ai na nang nusi ba hem bagi khombom ki tang soi bagi da mangta nang tumai na ngang ba khotpa nang ai na loli matam da lobong ngami kholi kan hai ba dagi akoi gi wakhan se ma phang chana gi pa hai dara ai dialogue ni sina ma phang sa pa se thai ga le ba ise wakhan se lan na longna gi ba dagi kaina gi ba ne ko ne ri pisina su nupa se udana ba yam lot khre nupa sina su dum hotna ba yam hotna jarame nusiba se phangna ba anto dum kaina ba ha ba do oi khibani ba sumaina kaina gi bani hai nupi siga x siga aduga phana kuira matung dani ba sa hotel la thengnari sina numi se ma se wakhal se nuai te ko amusu nungai te hogi ba mayam do ma se su adu khang na phatta ba mi din na ta boi re kain khan bai tare ne hadinga si ulli ba mong ma taw duna maga iga yengna ba de yengo ai cha hotel am de yaw ba mi ni ada mana aina tawri ba sin bam si yam phai kholena ai puning thawat piramba adagi ikai dana ba ko mi bu ikai dana ba adai thaina yam luna tinaram ba type to draw ga tawtuna khotana matung da su chang ke kholake na har ma se khenai na khale na pisna apamba nusiba khenai magi ex tu na so ma bu thamo she nusibi bagi uba matamda haksangi apamba nataba minung shiga loina na wanga ngameba aduga nahangai mana thengnariba ahal nupa adagi atotopa mabu yengbala ibasingdudi magi sakta magi saong savanda aduda ngaroga adugi khudong chabudo longna bagidamukta yaragadi khudong chabudo lawrage mabu manghange haibani ko khenabase khalamase yam numaite mase ahingduma ko mase tumdaba ngamdre mapuroiba macha singna tumdabe chai sing pijaraga ma ahingdumani tumdabida wakhal dawi su khenaba punsi se ko nusiba se tuki matik phajai na khanjai mana thamoyamna kaiba minadi haini hai nusiba se khwaidagi phattaba pap amane na
ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯁꯟꯅꯕ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯅꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯔꯨꯕ ꯇꯁꯦꯡꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯝꯁꯤꯗ ꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯄꯥꯞꯀꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯗꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯗꯕꯨ ꯑꯣꯏꯔꯣ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯄꯗꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯁꯦ ꯃꯁꯛ ꯊꯤꯍꯟꯕꯅꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯂꯦꯟꯈꯤ ꯃꯥꯁꯨꯀꯣ ꯋꯥꯅ ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯗꯒꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯀꯗꯒꯦꯅꯀꯣ ꯉꯥꯡꯉꯨꯕꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧ ꯑꯗꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯍꯦꯛ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯍꯦꯛ ꯊꯦꯡꯅꯕꯗꯀꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯀꯥꯏ ꯍꯥꯏꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯒꯥꯔꯤꯁꯦ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯀꯥꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯅ ꯆꯥꯟꯅꯕ ꯉꯁꯥꯏꯒꯤ ꯑꯐꯕꯔꯣꯝꯗ ꯈꯪꯅꯕꯤ ꯅꯠꯇꯕ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯆꯥꯟꯁ ꯌꯦꯡꯕ ꯀꯥꯡꯕꯨꯁꯦ ꯃꯥ ꯒꯥꯔꯤ ꯇꯣꯡꯉꯛꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯁ ꯇꯣꯡꯉꯛꯄꯁꯦ ꯃꯃꯥꯡꯗ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯀꯥꯏ ꯃꯅꯤꯡꯗ ꯑꯗꯨꯝ ꯇꯣꯡꯉꯤ ꯃꯅꯤꯡꯗ ꯀꯥꯏꯅ ꯇꯣꯡꯉꯒꯅꯦ ꯋꯥꯔꯤꯁꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯪꯅ ꯌꯥꯔꯗꯤ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨꯝ 10,000 ꯀꯨꯟꯗꯤ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔ ꯆꯪꯈꯤꯕ ꯌꯥꯅꯤ ꯀꯥꯏ ꯅꯤꯁꯥ ꯈꯥꯏꯕꯩ ꯇꯥꯏꯞꯇ ꯈꯛ ꯆꯠꯁꯜꯂꯒ ꯉꯥꯡꯕꯒꯁꯨ ꯌꯥꯎꯋꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯊꯤꯅ ꯉꯥꯡꯉꯒ ꯆꯩꯔꯝꯃꯒꯦꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯑꯗꯩ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒ ꯁꯣꯔꯣꯛ ꯂꯝꯕꯤꯗ ꯍꯦꯛ ꯆꯩꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯚꯥꯏꯔꯦꯟꯁꯨ ꯌꯥꯝ ꯆꯠꯂꯤꯗꯣ ꯈꯤꯇꯪ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯚꯥꯏꯔꯦꯟ ꯌꯥꯝ ꯆꯠꯀꯟꯕꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯆꯠꯀꯗ꯭ꯔꯁꯨ ꯍꯦꯛ ꯄꯥꯈꯠꯄꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯇꯨꯃꯤꯟꯅ ꯈꯥꯡꯖꯜꯂꯒ ꯑꯁ ꯏꯁꯥꯅ ꯂꯝꯆꯠꯇ ꯆꯨꯝꯃ ꯂꯣꯏꯔꯦꯗꯥꯅ ꯈꯜꯂꯒ ꯃꯥꯁꯦ ꯍꯤꯡꯈꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯃꯄꯨꯔꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯅꯥꯕ ꯐꯔꯛꯑꯦꯀꯣ ꯅꯥꯕ ꯐꯔꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯄꯗꯒꯤ ꯃꯥꯁꯨ ꯇꯣꯛꯑꯒꯦꯗ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯋꯥꯔꯦ ꯍꯥꯏ ꯃꯄꯨꯔꯣꯏꯕꯅ ꯑꯩꯁꯨ ꯇꯣꯛꯍꯟꯅꯤꯡꯉꯕꯅꯤ ꯇꯣꯛꯑꯣ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯣꯏꯅꯤ ꯅꯨꯄꯥ ꯑꯩꯅ ꯁꯦꯜ ꯐꯖꯅ ꯇꯥꯜꯂꯒ ꯅꯨꯄꯤ ꯅꯪꯅ ꯏꯆꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯒꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯩ ꯏꯪꯅ ꯆꯤꯛꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯆꯥꯁꯤꯡꯁꯤꯒ ꯂꯩꯔꯦ ꯃꯥꯁꯨ ꯏꯃꯨꯡ ꯇꯧꯕ ꯌꯥꯕ ꯀꯩ ꯑꯗꯨꯝꯗꯤ ꯇꯧꯋꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯍꯣꯇꯦꯜꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯁꯦꯟ ꯇꯥꯟꯕꯗꯤ ꯇꯥꯅꯤꯡꯗꯕꯅꯤꯅ ꯃꯥꯁꯦ ꯇꯣꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩ ꯃꯥꯒꯨꯝꯕꯤ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯃꯁꯥꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗꯗꯤ ꯆꯠꯅꯤꯡꯗꯕ ꯑꯗ ꯅꯝꯗꯅ ꯈꯔ ꯄꯪꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯪꯖꯕꯤ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯁꯤꯡꯖꯗꯕ ꯃꯤꯗꯗꯤ ꯅꯝꯗꯅ ꯃꯣꯏꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯍꯜꯂꯝꯗꯣꯏꯅꯤꯀꯣ ꯀꯥꯏꯅ ꯈꯟꯕꯗ ꯑꯃꯨꯛ ꯃꯥꯁꯦ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯗꯣ ꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯉꯒꯗꯤ ꯐꯠꯇꯕꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯑꯐꯕꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯕу ꯐꯠꯇꯕ ꯊꯦꯡꯅꯕꯁꯤꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤ ꯃꯣꯏꯅ ꯐꯨꯕ ꯆꯩꯕꯒꯤ ꯅꯠꯇꯕꯁꯤꯗ ꯋꯥꯈꯜꯗ ꯋꯥꯍꯟꯕꯁꯦ ꯈꯪꯗꯦ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯨꯏꯅ ꯈꯔ ꯍꯧꯗꯣꯡꯅ ꯈꯔ ꯃꯤꯅ ꯈꯔ ꯀꯣꯏꯂꯥꯡ ꯂꯥꯡꯉꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯏꯁꯥꯁꯨ ꯁꯣꯏꯔꯦ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ